Dwijamani Imphal Ngangom Kiran pau pajari ahan badamar waiba pau. Manipur COVID-19 ki phibam noma gi lusilakli ngarang mioi tarahumdoi shiki sahum maripu positive waiki. Imphal Municipal Corporation amasung Greater Imphal area da ngasidagi nimit tarani makha tana containment zone gi athing mathamle amasung lebak asida ngarang COVID kena uba case lakmari lising tarani thoi chani humpuni thoi thengnaki anaba lising ahum samapan maripu shiki. Laimak asida COVID-19 gi laishat amo hana sandwar kleba sigi yenglaga section bu wat pagi thawong sing tokpina bahajari yumda gi heksa thokpada face mask upiyu mi amaga gi marakta phut taruk lapna leibiyu mai mit amadi khutsa toin hamdoktuna taru tanana thambiyu COVID-19 gi ngak thokna na batangai phada chana kanun sin ngak na sapina ba lamdam sigi miyamna sakhang narba mi kayana so appeal tongna rakli Manipuri film amasung drama gi saknaribi actress Khetrimem Rashi Devi na appeal tawraduna hai Miyambu, Khetrimem Rashi Devi na khurumjari. Nusijaraba iraicha sing tamthiraba COVID-19 laisatagi kananabagi tamak aikhoi amuk hanna sekshinnabagi phirep tlominarasi. Face mask soidana upiyu mi amaga gi marakta phuttaruk lapna leibiyu hand sanitizer sijinabiyu hand wash natraga sapon sijinaduna khutsa sengna hamtokpiyu laisadasi ngakthoknaba matamgi laingakna piba tangai phadaba chana kanglon sing aikhoi khudingmakna ngakna chapminasi section bahaibasina laisat asi sanghandanabagi khwaidagi pharaba pambaini miyambu amuka hana khurumjari Howjek mapung weba pau Manipur COVID-19 ki phibam noma gi lusilakli ngarang mi tarahumdoi shiki sahum maripu positive waiki COVID-19 common control room na ngarang numidang room thoki wa serol lamada hai punna sample listing ani sahum yankani pan test obuda mi sahum maripu positive wa bithana ki bani masi tharga punu positive case ki masing listing kuntrahumdoi sachet kuntrahumdoi shure Haribu matamasi ki manungda Imphal West ki COVID positive oiba mi manga Imphal East ki mari Bishnupur ki ani Sorochanpura masung kaksing dagi amamam siki masi ki loina na siki wa mi ki masing samri nipu taret shure Hauki opung kunmari da mi kuntrahumdoi laina asina nabda ki faglaki masi tharga hosik phawu da naw faglak popunu masing lising kuntra sani marputara manga shure naw faglak ki sangsada marpu mapan dasmik nipan shinoni hosik active case lising ani samapan marputara mathoi lairi Hauki opung kunmari da raja sigi tongan ba health institution amasung health facilities singda D-type oxygen cylinder satruk homputra taret amasung B-type oxygen cylinder chawnga taratur puthoki ngarang phawbuda raja sida vaccine kafki apunu masingna lak ani lising ni puni thoi shahum yankai mapan sukrai COVID-19 ke laisat sandokpa hengalak le basigi yanglaga Imphal Municipal Corporation amasung Greater Imphal area da ngasidagi thasi ki taratar phawba numit tarani makhatana containment zone gi athing muthamle Chief Secretary in Charge M.S. Khan thopa cherola madahai athing basi lairingai manungda thangal amasung pauna kaithel gi dukal pungmak thonglon gani ima kaithel singmati temporary market su makhatana phamthingle khurai lamlong andro parking lambulan kongba pisum thong kwa kaithel Nagamapal Singjamai Bazar wahang laikai dalai kaithel singsu makhatana thingba thamle Imphal manung dalai ba wholesale dukan sing thangnaba dukan ahungi manung da amamam rotation da ayupung taruk tagi tara phawba hangba yagani adu moinamak miyam punbadi yaroi hairi masigi mathakta ima kaithel natana mana masing sanga sangoma madi sagi masinjak yonba dukan sing rotation basis da dukan ahungi manung da amamam hairiba matamasigi manung da hangba yagani Laikai club singna pot yoliba dukan sing madi laiba lakpa miyam da roster naina hangna ba masung social distancing na na lokal pathabak singda mari lena ba jila sing DC masung SBC na mating pangada bani hairi athing basi da healthcare facilities sing di komthokani sa sangi hidak langthak yon ba yauna pharmacy punmak athing basi da consuloi home health relief and disaster management police na madi district administration ki karmachari singshu athing basi da yauroi ayupung taruk tagi tara phawbu yauna atai maktam singdasu Greater Imphal area da makhalamata ki gari chatpa yaroi adumana mak oxygen puba gari sing pochai puba gari sing LPG madi oil tanker sing power supply water supply amora kai khomdok puba gari sing PDS kamari lena basing medical amadi covid service kamari lena basing print amadi electronic media gi mu sing internet amasung telecom service tori basing na satok kasin tawudadi athing bulai roi hairi
राज्य से गत मफम सिंगसु निमिदांगी पुंग तेरेतगी अयुक पुंग मंगा फाउबा नाइट कर्फ्यू थमले मसी मरी लेनाबा डीसी अमदी एसपी सिंग मखोई मखोई के जिला सिंग लेरिबा कैथल सिंग अमदी साथोकसिन थिंगबगी मतंग मफम सिंग अदु चानागदब चना कांगोन सिंग खुदक्तगे सेमदुना लाउथुकनबसु सेरोलदुना मखाताना पल्ली राज्य से मेडिकल ऑक्सीजन वाटवी खुदोंग चारब के अमायक नरबा सिद मतेंग पांगनबगदमक जिरिबाम डिस्ट्रिक्ट एडमिनिस्ट्रेशन ना आसाम के सिलचरदगी लेरकपा ऑक्सीजन सिलिंडर तरानितोय जिला से चीफ मेडिकल ऑफिसर दंगारंग नुमिदांग खुसिनकरे थोरमोद द जिरिबाम के डेप्यूटी कमिश्नर डब्ल्यू मालेंगान बचंगलेना हाई ऑक्सीजन के अवाट पसिंग मेनखनब होनबद डिस्ट्रिक्ट एडमिनिस्ट्रेशन ना असिगुम थबक सिंग मखाताना लखतकीगनी पाउगी मरकथा नातेनु ब्रेक अमा Shahi nifu manga amasung masigi mathakta leiba COVID-19 gi ahanba dose ki vaccine kapkhaba matung Chayol mari dagina Nepal fawba suraba miyoi khudingmakna ani suba dose gi vaccine kapa yaragani Paramaduna healthcare worker amadi frontline workers sing yauna ahanba dose ki vaccine kapkhaba beneficiary khudingmakna yariba makhai atoba matamda designated COVID vaccination center singa chatpiduna ani suba dose gi vaccine kapthokpiyu Paujinjariba State Mission Director State Health Society National Health Mission Manipur Tabiru Pawasi Akaswani Imphal Lagini Lebang Sidangarang COVID Kanova case Lak Mari Lissing Tarani Toishani Hompuni Toitanaki COVID Kanava Lissing Ahum Samapan Manipur Siki How's it Pawbuda COVID positive over Sikyo Migi Masing Lak and Lissing Kuntra Hele How Pung Kunmari the COVID Kanava Lak Ahum Lissing Kunmapan Hena now Faki COVID Kanava Koti Ama Lak Omputra Nito Henbadi Hanana Lainas de Ginav Fakrabani, Levas the COVID-19 Navdak Parapukisang Sada, Marpumato, Dasmik Mapan Mapan the lady. Imphal Nasi Fongba Pauxes Singimaro Pauxing in Hausik, Maibam Dwijamani lady, Dwijamani. Hagatadikira Manipur the COVID-19 gi Pivum Lusilapa, Greater Imphal the containment zone Gimatam Sandoki Bamadi, Civil body singna Makoi Makoi Zilla sing the lockdown Tautbigi Pauna, Imphal Nasi Fongba Pauxes Singi, Maroi Bapawa in a Pungari. State asida COVID-19 gi phibam lusilagle miyoi tarahom doi lekhidre haiba paw morning bell da banner headline tuduna phongli miyoi tarahom doi lekhidre nauna miyoi sahum maripu positive oiba thengnare haibasuna People's Chronicle da banner headline tawri tarahom doi siduna khwaidagi yamna siba numit oiri haibasuna Sangai Express Manipuri gi ahan headline oire Manipur da COVID ta mi khwaidagi yamna leitaba oina haukiba pung kunmari da tarahom doi lekhidre haibasuna pawna phamda ahan headline tawri Miyoi tarahom doi lekhidre anoba case sahum marifu thengnare haiba paw Manipur melda ahan headline tawri Manipur da haukiba pung kunmari da miyoi tarahom doi sikre sahum marifu positive oikre haiba paw Sanali bagta ahan headline tawduna phongli Doctor na COVID patient singi pungning pelen gadabani journalist sing frontline warrior oina lauthok legani haiba paw iri bagta ahan headline tawduna phongli Greater Imphal thamliba containment zone gi matam sangdokle haiba paw Imphal Free Press ta ahan headline tawduna phongli Athing Bathamba me tara taruk phawba sangdogle haiba paw Sangai Express English ta ahan headline tawri IMC yauna Greater Imphal da thamliba athing ba me tara taruk phawba sangdokre COVID na nongmata da khwaidagi yamna miyoi tarhom doi sire haiba paw nahrol ge thodang da ahan headline tawri Chief Minister na siar loduna review meeting pangthokre ICU phamung masing hegalana ba khangan khra haiba paw Israel Express da banner headline tawduna phongli Civil body singna Ukrulamadi Kangpopida total lockdown thamjin kraiba pawma Imphal Free Press ta ani sub headline tawduna phongli Manipur ki private sector da sumnatagi oxygen plant ani khaptamak leramle ISBS amasung MOP na nomada cylinder sahum marbudra puthoklabasu demand helepadagi suna papi bangamdra haiba pawma hoyelan pawda ahan headline tawduna phongli Akaknaba dukan khara natana atai thong longani gari satpa yaroi haiba paw pona phamda ani sub headline tawri Kiran Thagachari Dwijamani Loisilakpada COVID-19 dagi ngak thongnana wa face mask uppa phut taruk lapna na laiba khut samadi mai met taru tanana thamba haiba achamba thong ahum asingak na satpinaba amu hanan ningsingjari aroibada maroyo paw amu hanna Manipur COVID-19 gi phibam noma gi losilakli ngarang miyoi tarahum doi siki sahum maripu positive oiki Imphal Municipal Corporation amasung Greater Imphal area da ngasidagi nimit tarani makhatana containment zone gating thamle amasung Lebang asida ngarang COVID kanabo case lak mari lesing tarani toishani humpuni toi tenaki anabo lesing om samapan maripu siki paulo jare